ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯤꯂꯣꯡ ꯑꯇꯧꯈꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯂꯥꯏꯐ꯭ꯔꯥꯛꯄꯝ ꯇꯥꯕ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯗꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗ ꯌꯨꯊ ꯑꯦꯟꯗ ꯁꯣꯁꯤꯑꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜ ꯅꯁꯤꯔꯅ ꯍꯥꯏ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯇꯧꯈꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯝꯕꯤ ꯑꯃꯗꯤ ꯃꯤꯅꯤ ꯗꯥꯝ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯁꯣꯠꯊꯗꯨꯅ ꯂꯩꯔꯤ꯫ ꯗꯥꯝ ꯑꯁꯤꯒꯤ ꯊꯣꯡ ꯃꯔꯝ ꯆꯥꯗꯕꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯣꯏꯍꯜꯂꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯇꯧꯈꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯇꯨꯔꯦꯜ ꯃꯄꯥꯜ ꯂꯝꯕꯤ ꯑꯁꯤꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯦꯝꯕꯤꯗꯕ ꯃꯔꯝꯅ ꯅꯣꯡꯖꯨ ꯊꯥꯗ ꯂꯩꯈꯣꯝ ꯊꯣꯛꯇꯨꯅ ꯑꯃꯗꯤ ꯀꯥꯂꯦꯟ ꯊꯥꯗꯅ ꯎꯐꯨꯜ ꯍꯧꯗꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛ, ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯧꯈꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯁꯤ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯑꯣꯏꯕꯤꯗ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯂꯒꯅꯤ ꯍꯥꯏꯅꯁꯨ ꯌꯨꯊ ꯑꯦꯟꯗ ꯁꯣꯁꯤꯑꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜ ꯅꯁꯤꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯔꯝ ꯆꯥꯅ ꯁꯦꯝꯖꯤꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏ꯫ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯆꯍꯤ 2014-15 ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯁꯤ ꯐꯠꯇꯗꯨꯅ ꯂꯥꯛꯂꯤꯕ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯆꯃꯦꯟ ꯑꯦꯔꯤꯌꯥ ꯀꯌꯥꯃꯨꯛꯁꯨ ꯂꯩ꯫ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ, ꯇꯨꯔꯦꯜꯒꯤ ꯚꯣꯂꯨꯝ ꯑꯁꯤ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯖꯤꯟꯗꯅ ꯆꯦꯟꯁꯤꯟꯕ, ꯐꯨꯠ ꯐꯥꯎꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯃꯨꯛ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯂꯩꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯉꯥꯛꯇ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯐꯪꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯅ ꯁꯤꯜꯂꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯔꯨꯑꯣꯏꯅ ꯂꯣꯀꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯂꯝꯕꯤ ꯑꯁꯤ ꯑꯃꯨꯛꯇꯪ ꯄ꯭ꯔꯖꯥꯒꯤ ꯅꯤꯡꯊꯨꯡꯅꯅꯕ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯊꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯈꯟꯅ ꯅꯩꯅꯔꯒ ꯍꯥꯏꯖꯔꯤꯕ ꯅꯣꯜꯂꯨꯛꯆꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯣꯟꯅ ꯇꯩꯅꯅ ꯈꯟꯕꯤꯔꯕꯗꯤ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯅꯠꯇ꯭ꯔꯒ ꯏꯔꯝꯗꯝ ꯑꯁꯤ ꯂꯤꯂꯣꯡ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄꯤꯔꯣ꯫